ema nangi uncle zago ye machan pi lu dubu kayam walige nangdi chalodro Kuidre, chatuine pabung. Natragadi kethabina yang warawrani. tangbu kaya danune Tang ni pandane. ado no herodi training lu bro kan thot ni ye noibo kuonda ga phawna drane ikairo bro jabo Angang duro haise. 한강가 호이 너희 헤로 왕강도 Pabung sima training lo shale. Kuire ro habine. 아도보 머니푸르기 이랑 다시더네 마나 또 우도르비 톡시가 우도는 싸나키래 Pabung hoi di sarkar gi thabak tawraga thabak mafam dadi sungsa chatana lemna tolop chadoi saruk asisnen phai. 깡컷버딩 은떠나 호렌샤 현질루비 야로도리 Chumbu chumdra. Anaba gi seba tawdoine na doctor di oshalure aduga chingda taba matamdana sungsa chatte. Mafam dugi mi singduna di doctor lakadorina panghau da hararom ga doine. 토이비랑 머럭시도보 아코이보 그럼 하실로도 니에 따로 옵시들 입으셔야 돼 까번 메가 파가 Irang daga taishanaganu da pabung. Pabung na chalaktre se phanadi kuira bane. 그야다 노는샤 Akhoi gi di hengmai adumaina ka toholoi ko. 그야다 노네 Thabak mafam da sat sat. 이행따래더나 Entonces, Kishan, nang doktor. Dokter. Kishan, Sumnan laki. doktor, angang jam seriously, siang tinggi. Angang serious ga ay kedaw hayno. Imphangi hospital na puro. Ay sakise. Woi, angang jing mo ito. Ay di doktor na dito gidare. Mati doctor lati. Mana kay kangdino. Patong masuk kang doktor ko kanang. My number kang. 할로 보자 아이여라니 람비들레래 아이여라니 그도르긴 해 정신을 얻으나 Pabung jangamu. Ay mafam singak ta yenga khige. 에이 너 뭐하면 슬라고 아무니네 Yare khangeba. Pabung gi office sunang na laira sibu. Ay bongang musa dongna. 페페 어도 랍 적혀놓고 너 가신당 양 불정하고 Hoi. 보자 에이 그나노 그도래 그리 프로그램 레이라 그도래 낭디야 Nang nasara sa way siya. 많이 봉 닥터 선나자고 보이도 에이 그리 따는 시기 뭐 Nang hat ke nang ayram. 좀 나는 시부 Wari siya na wakanaru.
ꯂꯩꯁꯅꯥ ꯅꯪ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯆꯤꯟꯗꯅ ꯑꯁ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯥꯎ ꯉꯝꯗꯗꯅ ꯇꯧꯔꯤꯅꯤ ꯅꯨꯄꯥ ꯑꯔꯤꯕ ꯀꯣꯏꯔꯨꯕꯁꯤꯗꯤ ꯉꯟꯅ ꯌꯨꯝ ꯄꯥꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ ꯍꯦ ꯀꯥ ꯅꯨꯡꯁꯤꯖꯥꯎꯗꯣ ꯑꯗꯨꯝ ꯐꯗꯤ ꯐꯕꯅꯦ ꯑꯁ ꯊꯣꯛ ꯊꯥꯛꯀꯤ ꯃꯤꯗꯨꯕꯣ ꯑꯗꯣ ꯅꯪ ꯀꯩꯗ ꯍꯟꯗꯣꯏꯅꯣ ꯄꯥꯕꯨꯡ ꯂꯥꯛꯀꯅꯤꯌꯦ ꯑꯩꯗꯤ ꯑꯣꯛꯇꯣꯗ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯆꯠꯁꯦ ꯍꯜꯂꯝꯃꯣ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ 헤이 나가 헤이 kumdaro ꯆꯦꯆꯥꯡꯗꯤ ꯁꯨꯔꯤꯁꯥ ꯍꯦꯝꯂꯦꯠꯇꯅ ꯌꯥꯎꯗꯕ ꯆꯦꯆꯥꯡꯗꯤ ꯁꯨꯔꯤꯁꯥ ꯆꯦꯆꯥꯡꯒꯤ ꯋꯥꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪ ꯉꯁꯤꯗꯤ ꯀꯥꯞꯊꯣꯛꯄ ꯇꯥꯔꯦꯅꯦ ꯅꯪ ꯍꯦ ꯂꯦꯞꯄꯨ ꯁꯥꯔ ꯑꯩ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯪ ꯑꯩ ꯉꯁꯤ ꯀꯩꯁꯨ ꯂꯥꯟꯗꯦ ꯀꯥꯞꯊꯣꯛꯄ ꯇꯥꯔꯦꯅꯦ ꯁꯥꯔ ꯑꯩ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯩ ꯀꯩꯁꯨ ꯂꯥꯟꯗꯦ ꯀꯔꯤ ꯆꯝꯅꯤ ꯀꯔꯤ ꯂꯥꯟꯗꯦ ꯀꯥꯏꯅ ꯍꯦ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯦ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯦꯝꯕ ꯅꯪ ꯉꯁꯤꯗꯤ ꯊꯥꯗꯣꯛꯑꯣꯏꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯦꯝꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯈꯨꯝꯖꯔꯤ ꯑꯩ ꯅꯪ ꯂꯥꯟꯈ꯭ꯔꯦ ꯃꯗꯨ ꯂꯥꯏꯔꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯌꯣꯡꯕꯗ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯅꯪꯅ ꯅꯪ ꯑꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯨꯏꯔꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯦꯝꯕ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯨꯏꯔꯕꯅꯤ ꯍꯦꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩꯕꯨꯗꯤ ꯀꯜꯂꯨ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯂꯩꯁꯅꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ 마부다 이 혹시 파고 뭉치리네 마라주 농구 까는 놈치리에 하 아이고 혹시 파고 마는 소리가 솔리에 허지마부 솔리에 시행거리 소리가니 아이 강이 나 이거 더 보시고 뭉치버네 마 마부는 가지 브라 마 아이나 형이 얘들 막았다 호이 담자기 초이들이 담자기 아두 농아이버 뿐치 마리엘라 마두 오이 차라기 얌 또이 헬레다 마부 사라게 헬라 브라 lupa sawasi purgane sing sakra wanko se 아도 햄바 차나 마짜 암땅 차라디 농아이저라니다 한덕기네 또노 핵 팡부가네 소이드는 사르시 마 까린 또바르노 하고 아이 레기시디 호호이 아도 한덕 라이브 디심기 땅 따라시 마시데 마기 안강 우나부기 누밋 닥터나 타야바 심땡가 마팅 방미라디 헤라 능수아도디 능수가 마팅 도비 아니라 아이 도덕가라는 문제도 하 마바 마무리 들어보네 헤라 아이 카르보 먹지라 마치 햄바. 마치 깜토게나 마치 햄바. 헤이 햄바 헤이 헤이 판무가 헤이 아이고 아이고 다모 힘들어 짜게네 마바 마무리 들어봐 마바 마무리 들어봐 마무리 깜빡이 헤이 셈바 무시 셈바
셈바! 셈바! 야, 타자디! 가만히 또 이노! 낭디, 말해! 딴웅씨하고 그대로미노. 해라! 안강님 그래 항모 좀 우대나 뭘 멈추다 항모에만 좀 갑투어머네 딴웅씨하고 가이 썰루이노. 오 아마도 셈 짜닝이들은 셈 레일라꾸니 바자시다 안되다 힘을 생겨들었고 바람아 좀 달리러봐 햄바 로 라오네 로 실로 에이 와 하기 라오네 로 에이 너지 놈시네 너지 아이는 보이네 왜 나오든 칼리네 채 지네네 칭타게라 과사게라 하이자게라 사타게라 너지 놈시미 실로 이까이요 깨르겠나 에이나 합친거지네 혹시 너지 너한테 놈이다 보고 뷰티는 짜람 타는 거 아무것도 가무지 않대 하 나트로 너이 와라서 아이운데 때하이로우니 채 아또번에 때베시 아이게 핵 뽀미네 봐 이나오니 봐 아이디 아쿠이 마시네 이뻐에드나 아두고 마음 보봐 아이게 핵 뽀미네 봐 이나오니 봐 너희 게임 캘루노 센바 아이 짤룩히기 찬하게 땅도 가무고 혹시 가무고 이봉아, 하리 시부 오비야거들네. 까이기 만학다 사지 다진 누구 오이더라고. 빠봉, 눅시다바 미다 레이 칵비나디. 마나 미하빠 오이바수 사나리 미다 레이 비리바시기 마람 아마디 레이. 마시기 쿠동 짜바시 라우라가 사나리 미나 티엠드나 와리 푸막 강도카다바니. 능 와칼도 야. 아코이 문나 카나키시. 시다 kay tabak lagi. Ay nga si tabak ang matsalubani. Nang leram gani kan badagi. Hoy na mula ini. To, yumda di handra mali. Sida ifal da sum leira ba. Ado nong ma bung bahana ba honaram ba do. ingonda lay hek pirisigi maramdi ayisu thamoy pale aina oiramgani na khanma wakhalle aigi wakal sina achumbo oitaragadi aigi so pamba kharadi hainingi samda yam sangi koijisu pakchaba wale kapthalase mara leibabu oirabasu leitababu oirabasu mibu hekta phuba hatba mibu giheluna selmunba akan mana achumba sakpagi hainabi ai pamde ai na hairisa saungingbra kanana te khalaga haizabani aidi humang manna tanjaba asengbiran kharaduna nungain hingbada pamje aibu nungsibirabadi matungda muk hana khana chaina bato bigaru chamna hingba punsi mareldo aibu hanbiu ngasigidi lay chalage nongma mu unasa ano nga ang tabibirang 948688 siyang ano nga yung habiram 98643211 Kamchalo, 잘라세봐. Kaya na rin. Khande kay na pungai high ground. Bakit pa kay boy, gyan men gamta tadre.
Kayno nang tayo dun? Kayno phone ko loy lok thoray dugo? ꯁꯤꯝꯁꯦ ꯅꯝꯕꯔ ꯂꯧꯍꯧ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯁꯤꯝꯁꯦ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯄꯥꯏꯔꯒꯦ As, kasi toro he, ay paigi he. ꯄꯥꯏꯔꯨꯔꯅꯨꯗ ꯇꯣꯗ As, ꯑꯃꯨꯛ kasi toro he, ꯇꯧꯔꯛꯑꯣ ay paigi he. ꯑꯩꯗꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯖꯕ ꯑꯁꯦꯡꯕ ꯏꯔꯟ ꯈꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗ ꯄꯥꯝꯖꯩ Kari ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯉꯝꯕꯅꯤ kari lai. ꯅꯪ ꯈꯪꯉꯣꯏꯗ Ibema ꯂꯩꯇ꯭ꯔꯦꯕꯨ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯪꯒꯅꯤ ꯊꯥꯖꯗꯦ ꯑꯩꯅ ꯊꯤꯔꯛꯏꯁꯦ ꯍꯥꯟꯅꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯃꯄꯥꯟꯗꯩ ꯆꯦꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯂꯨꯈꯤꯒꯦ Amta ngai ko. Aina phone tawni. Sungsa chatti. ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ Ei phone na pai bi ko. Tamo, kay like no mana hangam bidugo. SC ꯃꯨꯟꯗ꯭ꯔꯒꯤ ꯑꯃꯤꯀꯦꯜ ꯂꯤꯇꯔꯦꯆꯔ ꯁꯀꯦꯟꯕ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯦ ꯃꯥꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯤ ꯑꯩꯅ ꯂꯨꯍꯣꯡꯉ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯍꯣꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯁꯀꯦꯟꯕ Howsik nang napamlibsi karino? ꯃꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯐꯝ ꯊꯣꯛꯄ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯥꯎ ꯇꯥꯔꯛꯀꯅꯣ Pare. Anarmbe. Nangi wakalna adu yorogadi. Tafum tokbudu tawba taredana. Aina khalubudi magi apamadu khangaga normal life ta pusanba ai pam. Ai magi khuldu satuna thiure. Ma lairik phaba satra ma oina horakhibani. ꯃꯥꯕꯣ Magi oiba wari yam tai. Taseng madudi nangna mongondigi khanglakani haina asa torambani. Adubu mana nongonda khudongthiba thokadabu oitaragadi. Mapunsi chuppa kaisum sangna namsin matawa. Si. Wari saro. ꯍꯜꯂꯣ ꯇꯥꯔꯕꯣ Hello. ꯑꯩꯅꯦ ꯑꯩ ꯈꯪꯉꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯅꯪꯒ ꯑꯝꯇꯪ ꯎꯅꯅꯤꯡꯉꯦ ꯋꯥꯔꯤ ꯁꯥꯒꯗꯕ ꯌꯥꯝ ꯂꯩ ꯍꯌꯦꯡ ꯆꯩꯔꯥꯎ ꯆꯤꯡꯗ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯊꯦꯡꯅꯁꯦ
ꯁꯣꯏꯔꯛꯄ ꯌꯥꯗꯦ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤꯀꯣ Hello. Noi kadom da lay. Mana chingna dana bhona ga dabni. Gari do. Marum da lesilaga tham. Hoi. Ngai kis. Second ba ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ Madu khana bagi matam dati. Ngasi ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯍꯦꯛ ꯁꯣꯏꯕꯗ ꯃꯇꯨꯡ ꯃꯥꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯁꯤ ꯌꯥꯔꯣ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ. ꯁꯣꯏꯍꯟꯕ ꯌꯥꯗꯦ. ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯉꯝꯃꯤ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏꯗ ꯁꯔꯦꯟꯗꯔ ꯇꯧꯍꯟꯒꯗꯕꯅꯤ. ꯐꯔꯦ. ꯄꯨꯡꯁꯨ ꯌꯧꯁꯜꯂꯛꯑꯦ. ꯁꯣꯏꯍꯟꯕ ꯌꯥꯗꯦ. Good luck. ꯑꯩꯅ ꯅꯪꯕꯨ ꯎꯅꯁꯦ ꯍꯥꯏꯔꯤꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯃꯅ ꯄꯥꯈꯪ ꯑꯃꯕꯨ ꯃꯅꯥꯛꯇ ꯀꯧꯔꯤꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯆꯥꯎꯗꯣ ꯌꯥꯝ ꯋꯥꯠꯂꯤ ꯅꯥꯎ ꯌꯥꯝ ꯇꯥꯔꯤ ꯂꯩ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯑꯩ ꯌꯨꯝ ꯂꯩꯇꯦ ꯃꯤꯒꯤ ꯃꯌꯨꯝ ꯂꯩꯇꯕ ꯍꯧꯅꯗꯦ ꯅꯪ ꯅꯩꯕꯨ ꯃꯤꯅꯝꯃꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯅꯪꯕꯨ ꯃꯤꯅ ꯐꯅ ꯍꯥꯏꯅꯗꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯇꯀꯨ ꯇꯔꯥꯡꯒꯤ ꯊꯕꯛ ꯇꯧꯕ ꯇꯀꯨꯅꯦ ꯍꯥꯏꯅꯩ ꯆꯨꯝꯃꯦ ꯑꯩ ꯇꯀꯨꯅꯤ ꯇꯀꯨ ꯔꯝꯊꯥꯛ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯤꯡꯀꯧꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯃꯤ ꯑꯃ ꯂꯩꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯃꯤꯅ ꯊꯤꯅ ꯍꯥꯏꯅꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯍꯥꯏꯌꯨꯅꯦ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗꯗꯤ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯣ ꯈꯜꯂꯦ ꯌꯥꯝ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦꯅꯗꯤ ꯈꯟꯕ ꯂꯩꯇꯦ ꯅꯪꯒꯤ ꯁꯛꯇꯝꯁꯤꯅ ꯃꯥꯡꯂꯕ ꯁꯛꯇꯝ ꯑꯃ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯥꯈꯪꯅ ꯂꯥꯛꯄ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯀꯟ ꯑꯔꯤꯡꯁꯤꯡꯗꯅ ꯃꯤ ꯃꯌꯥꯝꯅ ꯍꯤꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯑꯩ ꯄꯥꯝꯃꯤ ꯃꯗꯨ ꯑꯣꯏꯅꯕ ꯑꯩꯅ ꯍꯣꯠꯅꯅꯤ ꯑꯩꯒꯤ ꯃꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯈꯪꯉꯤ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯕꯨ ꯇꯨꯀꯠꯆꯩ ꯐꯅ ꯍꯥꯏꯅꯗꯦ ꯅꯪꯅꯁꯨ ꯅꯅꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯗꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯣꯏꯅꯤꯡꯅ ꯑꯣꯏꯈꯤꯕꯗꯤ ꯅꯠꯇꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯤꯂꯤꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯦ ꯂꯤꯂꯤ ꯃꯥ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯔꯝꯊꯥꯟ ꯅꯪ ꯍꯧꯖꯤꯛ ꯍꯣꯡꯗ ꯊꯥꯔꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧ ꯔꯝꯊꯥꯟ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯏ ꯕꯣꯛꯁꯇ ꯀꯣꯏꯁꯤꯜꯂꯕꯅꯤ ꯅꯪ ꯏꯖꯠ ꯐꯪ ꯂꯩꯈ꯭ꯔꯕꯅꯤ ꯅꯪ ꯆꯠꯈꯤꯅꯨ ꯀꯃꯥꯏ ꯐꯣꯔꯁꯅ ꯃꯐꯝꯁꯦ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ